Ngasigi maruiba pausing. Indo-Myanmar border lu nana thamna na balebak anina lam tu sengdok pa hokre. Technopole District Chapsaba District ama oina semgatrabadi Kuki Chiefs Association Technopole District na khongjang changsilagani lauthokre. Amadi Delhi ki Aam Aadmi Party ki Parliamentary Secretary kun Office of Profit Paiba ki damak Election Commission na disqualified tokre. Kurumjari ISTV Paumiyang Tabir basing utaram nokjari. Hauji mapung pau. Indo-Myanmar border lu nana thamna na balebak ani gi apunba cleanliness drive ngase border pillar mudra nipan gi namphalong kaithel marakta leiba amorakai sing sengdokre. Ngase gi thoram adu da India gi maikaida taramatoi suba ARGCO RS Rawat Technopole District ki SP Dr. S. Ibomsa, ADC More, Bangkim, DSP Commando, KS Krishna Tombi, SDPO Lawrence, More the Lady Ba Tongan Ba Lup Kilusing Basing Susarukyake. Myanmar gi maikaida Marfumapan Suba Infantry Myanmar Army gi Sio Lieutenant Colonel Tin Tun O, DC Tamu Yin Tin Ong, Namphalong Bazar Committee gi Miyoi Singh, Tamu Municipal gi Mihut, Tamu Fair Service Amadi Myanmar Police ki officer sing susarugyake. SP Technopole Dr. S. Ibomsana ahanba oina lebak anigi border lu nana lehanna ba pandamga loinana ngasidagi hauna sengdokpa hoba si nungaiba phawi Myanmar gi maikaidagi tha khudingi Indo-Myanmar border chayol amagi manungda amuk sengdokpa pambagi wafam thamnakle. Sengdokpa matamda lebak ani pau phaunaraga sengdoksi haina yanabaka loinana lanai oina sengdokpadi tawba yaroi haike. When a smana tawasi, Makodi cooperation, Pazana Pidana, Makodi JCP, Adraga, Kogi, Gari, Kogi, Porjo Saben, and the Chingtong Nova Gari, Sington, and Koya Mot was all in Sington in Roma, Bordas Tore. Anytime when a Tausi join Kogi, say that cleanliness type, Tausi Hamatamda, when it's quite a popular Kani, and when it's joining in a Toba, hidden at the Manayana. Technopole District, Sabsabat District, Ama Oina Semgotrabadi, budget session, Matungda, Democratic Oiba Kongjang Sangshilagani Haina. Kuki Chiefs Association Technopole District na lauthokre. Ngasi Manipur Press Club Association asigi President Thangkholen Mate amadi atai thopuba sing yauna pangthokiba paugi mifam amada General Secretary LS Saikhong Baitena wafamasi phongdokibani. Baitena Makatana Association asina pamlibasi naungna mapung phaba district ama ohellaga Technopole District ningthina semgatpani Act is policy lakpada district ase Manipur gi khwaidagi hena maru oiba district ama oigadoribani adubu district lauthokraba matungda ngasi phawba ningthina semgatpagi mami tadre. Mamang sahigi November amada pangthokiba sabang kutki thoramda RDNPR gi Minister TS Bishwajitna DRDA amadi atai department sing sandal dagi khaidoktuna masagi oiba office sing lehengani haina phongdok langkiba wafam sing adusu thabak oina pangthoktre. Masigi mathakta district asigi oina DC SP District Hospital Indoor Outdoor Stadium District Session Court District Supply Officer District Sports Officer amadi atai department singi leifam thokpa office amata ningthin leitre. Lambi thong semgatuna lam koiba singi lamthungpham ohenba Kuki Chiefs Association gi apambani hairaduna demand taruk yawba cherol amasu paumisingda khusinake. Hairiba wafamasi atuba matamda thabak oina pangthokna ba honadrabadi budget session matungda khongjang sangshingani haike. Haiba district se atopa district ga manade. Karino hairaga Technopole district se Act is policy haina government of India nesu adum chathana implement oidaba function oidi kamaina Act is policy do chathagidra haibse ekoi thamnaningi honorable minister service wise desu memorandum piri mana su athubada DRDA separate oina e tawjani haina ma promise tawkramne government request tawba do appeal tawbase thuna DRDA oyo implement loin maktobiyo haina. Delhi the government pariba Aam Aadmi Party gi Arvind Kejriwal government asigi ningba kainingai oiba thodok ama oina party asigi parliamentary secretary kun Office of Profit paibagi damak Election Commission of India na disqualified taunana bagi recommendation President Thakre. Office of Profit ki wathoga sema sagi sahi kuntra suraba ukil Prasant Patel koba ukil amana insolusingani tara mangada president gi office ta application ama file tawke. Application asida yumpham oiraga Congress na Election Commission da Aam Aadmi Party gi MLA kunmathoi disqualified to winaba insolusingani tarukta petition ama file tawke. Arvind Kejriwal na insolusingani tara mangagi March da
Delhi Members of Legislative Assembly gi Removal of Disqualification Act 1997 amend tawraba matung Parliamentary Secretary oina hafkibani. Party ki maikaidagi MLA singna pairiba si sel gi khudong saba amata phangba leite. Office of Profit natte haina yetuna lakhibani adubu India ki President na propose tawkiba amendment adu ayaba pirakhidabani. Karigumba Election Commissioner recommend tawriba MLA kuna si President na disqualification gi ayaba pikhrabadi Delhi gi Aam Aadmi Party gi Assembly da leigadaba masinga si humputaret tagi niputaret hantaragani. Oregliba phiba masida Congress amasung BJP gi maikaidagi Chief Minister Arvind Kejriwal moral ground da pham thadoknaba davi tawkhre. Chief Minister Nongthombam Biren amasung Rajya Sabha gi MP K Babanandana Union Home Minister Rajnath ka ngarang Delhi da unakre. Unabaduda Manipur gi ahenba IRB battalion pinaba helicopter scheme territorial army na leiriba all koirengai airfield hongdokpa amasung anoba surrendery rehabilitation policy gi matang khanake. Union Home Minister da Pravesh Tanam gi misi CBI da kudaktagi thizin hananaba UP government ta khangan binaba su takshin ke. Mars tara mangada BJP na luchingba government asigi sahi pharakpagi thoromdasu Home Minister Sarugyabinaba invite tawke. Chief Minister na makhatana BJP gi National President Amit Shah unaduna state asida paikaliba tongan ba project singi matang da khana nainake. Air Asia na Imphal Delhi direct flight legadoriba asigi matang da khana baga loinana Delhi airport ta walking space pinabagi matang da tanake. Chief Minister na National President da Manipur gi yumthong khuding da afaba thakna ba ising phanganana bagi thabak thoromda center bu mateng panghan binaba takshin binaba supungning singsin ke. Chief Minister na makhatana National General Secretary North East in charge Ram Madhav kasu unake. Manipur da education system bu phagatna ba honariba asida private school kharana mairoi singbu sel tanpham oina uduna school singbu shopping mall gum onthokna ba honarakliba si khudakta lepina ba desam number leina ba khudimakta appeal tawre. Organization asigi Assistant Secretary Settle oinamna ISTV da Mairoi singbu sel tanpham oina uduna larik namduna yonsinba amadi school singi logo napsinduna uniform sing yoningba mamalda yolakliba asi laibak thibani asigumba thawong khudakta lepiu masina sel thungi phibam phattaba mairoi singdadi ataba mamalda atopa mafamdagi lairunabagi khudong saba adu mangale. Education system bu puksel sengna phagatna ba honabagi mahutta sendalanbi gi mongda jatharaklabadi thangai sengna shopping mall oina hangdopiu desamna thamliba wafam asigi wangmada school singna thabak jatharaklabadi madugi afafata khudimag school authority na pujagadabani. Amaramda percentage down na lawduna mapalgi farm singi lairik tamnana ba honariba asisu khudakta lepiu hairi. Si am lairaba mahiroi singna hena masing yamba adugum lamdam ama oibanina lairaba mahiroi sing asina asigi awangba thaki education si phangnana ba honabada tamakpu matamda thengnariba saitheng sing asi masi kirangsu hantanaba aikhogi ngasagi uniform supply toriba mahiroi singbu senda lambiuna uraktana masi mahiroi sing sidagi aikhogi asoba sampham phangani mai kano sengaba education gi mafam sing asi aikhogi shopping mall on thoga masi paisa tananaba paisa lapham on thorpusi desamna masi toba yaroi masi tokodobni haibagi khongthangda aikoi driver si janghanjarakpani. Chandel district ki manung chana leiba purum tampakta khunda khibagi ningsing thoram khulasida pangthokre. Thoram aduda hyanglam kendra gi MLA Dr. Radhesham Yumnam ADC Chandel gi member TS Hobson Chothe Kaksing Zilla Parishad member Chongtham Indrajit Chothe Tribe Union Manipur gi President TS Minthang Susarugya ke TS Hobson na hauzik leiriba phibam masida hauziki matamda khwaidagi maru oiriba si chingmi tami pumnamakna lingjen manana leibani Burma sugnu lambigi nak yetta nusi sanana khunda minari ba chingmi tami singi mawong Manipur gi atai khul singna su tamjaningai ni haike MLA Dr. Radheshamna Chothe Phurup Manipur gi puwariga sagonaraklaba ningthau palingai haktaktagi Zaro morong naduna nungsi sanana laiminaraklaba Phurupni hauziksu amana amabu lan khanadana nungsi sanana laiminana bahona si haike Chothe Phurupsi Manipur ta maramna maitai sing yam naknaba maitai gi wari paring da sum thibra Chothe thadoknaba yadaba ningthaurol haktaktagi launa lainabagi Zaro morong nabagi amaga nungsi chanabagi laiminarapoi wari lisang sina leiba dugumba chati am oire ngasidi harupong khenaragasu laikai amada laiminare lisang sina laiminare aikhoi amatani haibasidi aikhoi isana singmi sina nauna su yare aikhoi na su yare marakta bhab tanadaba wahai wata phajadab gyan tadaba kaya lairebasu ngasidi thamoi tengna
ichil inaw ni habi wakhalon da nungsinaba matam oire nungsinare Top Sipaida Laiba Ima Nungtel Lemagi Sanglen Ama Wangwe Kendragi MLA Oinam Lukoinang Sisanga Kre Thoramatuda Kurizam Loken Longjam Mangoljau Royal Academy of Advanced Learning gi founder Langwam Ibomsa Tongkong Lakshmi Municipal Council gi councillor Renubala MD Rausansu Sarugya Ke MLA Oinam Lukoina Manipur gi Ariba Laifamlen Kaya Lady Laifam Singasi Matam Gachuna Bamawonda Semgat Nanaba Merlainaba Minister da Takshinduna Semgat Sagat Kani Haike Aigiti Tijanba Dumba Waja Guru Singnadi Wangoi Kendra Sida Ruwa Ishwargi Mafam Labor Jingche Koi Nahonana Semkat Pachagat Pagi Apamasu Mort Fongdore Paliba Sakar Sigi Honorable Minister Gatana Jarga Hantaki Ari the Su budget Peshakra Hapoga Koi particularly Sigi Laisang Simagi Natabda Lairiba Manipur State Chigi Leriba Aruba Ishwargi Laifam Lensing Chikara Pung Pana Matam Siga Chunaba Yamna Matam Siga Chanaba Mawonda Semgat Pasagan Abagidamoktasu budget Pesakara Haptana Aigisu I Kendra Sigi Ishwargi Mafam Singsi Semgat Nabagi Aigisu propose Tamjaki Balaka State Ayush Society Manipurna Directorate of Ayush Samasung Women and Children Welfare Society Kwagatel Toksom Lekaiga Kusam Naduna Thasiki Tara Mangada Ayush System of Medicine Haibatim da Pangtokibat Layekpa Amasung Essay Competition gi Manamatum Yentokre Class 5 tagi 7 Paubagi Pangtokiba Painting Competition da Kendriya Vidyalaya number 1 Lamphel gi Mahiroi Juliana Thuding Jamna Ahanba Pitambra English School gi Mahiroi Martin Tongbram na Anisuba Amadi St. Joe's School gi Mahiroi Robertson Maibam na Ahumsuba position takre ISBT gi lambi gi nageta pofam family bising Manipur police na itat tatana apan bapiba yaning da phungdok tuna ngasi ISBT mamang da wakan fam chatakre Ima Panthoibi Street Vendor Union na sinduna pangthokiba wakan mifam aduda sarugya khibi union gi advisor Y Indrani na Street Vendor singasigi kaithel sabigani haina mamangi government na thajaba pirambani anoba government asina su sabigani haina phongdorok leikre government ki oiba sab sab phire phongdo haike Panthanagi police kangbu officer singna footpath mathakta phamjan ba yaroi pochai khaliba sing de loina sido aduga hairiba mafam sida karimba phamamadi nungai ro haidana tawramme anoba sarkar na su sabini haiba haugiba palamba sarkar na su sabini hairaga sabita base yam thauja daba thaoidaba male adunadi sabini haibagi comment Sabiro haibagi comment athubu matamda pipiro haidana koi hangaji haidana media gi kuthangda Malaipak Shin Matungna, Manipur gi MLA Humpu, Minister Humpu, Tana Bidamakta, Mapam sit in protest. ISTV Network ki Tarataruk Suba Foundation Degi Thoram Lagliba January Kuntareta, Konung Mamang Laiba, Manipur Film Development Society gi Hall the Pangtuk Lagani. Thoramasigi Mangwina na Hayang January Kungi Ayupung Taruk Taba Matamda Kwairaman Kaitil Amadi, Masigi Akoiba Sing Lam to Sengbagi Thoram Pangtukadore. Maramasina Network Sigi Executive Member Sing Staff Amadi LCO Singna Matam San Office da Lagnabat Network Sigi General Secretary na Kangalakle. Hauzi aten mabrem to logjade. Sagolwan Morangler Nepra Menjorta Liba Ayush Wellness Center da well qualified doctors Amadi staff Singalone na Makal Makake Agilaina Singlaying Jari. Lonena Mapam Machi Community Hall da Lisingani Trimpangi January Tang Kuntritaki na Kuntramato Slim Camp ama Pangthok Jagani, Akupa Marol ki Makaki number sida contact of you. Imphal East, West amadi Bisnupur District oina Makal Khudingi apamba 2, 3 amasung 4 wheelers na chingbagi gari guarantor yaudana loan lawbi yagani deposit tobonumita apamba gari su pangbigani pambiba miyo sing unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazaar Bisnupur Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohenba Traders, Moirangkhom, Jingakham Laikai. Break matung na mayam taram nokchare. Makata pauda. Ima Ireima Harau Bathogal Loop Arabtina Nauna Sagadaba Ireima Imagi Sanglen Ama Kairau Kendragi MLA El Rameshor Mitaina Arabtima Lekaida Urep Yungtam Kre Nauna Sagadaba Sanglena Sigidamak MLA gi Maike Dagi Lupa Lak Tara Mating Pangke MLA Rameshor Mitaina
Kendra sigi sawat thaurangi thabak paikhatpada rajniti gi wakal thadokuna miyam punna honamina se maruoina naharol singna online da kari paikhatpa yaba project amadi scheme sing yengduna paikhatna ba hona se maki maikaidagi su pangba yaba mateng pangani haike. All Community Development Organization More Ecodomgi President Thadorokpa Cherol Amada ngasi organization asigi office da pangthokiba executive mifamna organization asigi vice president oiriba olukhoibu maki famdagi lokthokle haire loinana mahaki ming amadi soi ecodomga karigumba hiram amatada mari leinadabaga loinana chatnararoi haire. District Agriculture Department ki makhada Sub-Divisional Agriculture Officer Besnupur U Somorendrona Luchingduna Kumbi Kendra gi manung chanba wangu sandan khong makha leikai gi low pari anida hawai mangal sing hunkre thoromaduda social worker Asem Priyo Kumar Suloina ke U Somorendrona mamangi sahida ising chawkhiba aduna lofam sing mang takhiba adudagi lofam sing hangduna leiriba si thenglabasu thengna hawai mangal sing asi hunbani matamatangi matungina lawmi singna apamba maru marang sing huningba yawrabasu District Agriculture Office Bisnupur da laklaga lawba yagani hairi. Detopen Tengri National Board for Workers Education and Development Ministry of Labour Regional Office Imphal na Sinduna Nuit Bangani Sathagadaba awang nongpoki NGO functionaries singi akhanaba training program ama Moirangi Hotel Lakeview da hokre Thoromaduda Manipur Police Housing Corporation gi Managing Director P Malana Gaur National Board for Workers ki Wangkem Iboyaima Segmai Community Health Center gi MO Dr. Manjusu Sarukyake P Malana Gorna Saukhatpa ing tapat lamdam ama ohenbada government khaktana paikhatpa thabakna oithokloi lam dugi leiriba NGO singisu chawruba thodang lei nongma kangdana thokliba crime sing solve tawnaba honabada NGO singna lawriba thodang singthaningai ne leibak ngakpada police na law and order ngaksarabasu crime amadi kangluk masel gi marakta tholakpa thodok wathok kaya sangtainabada NGO singna achoba thodang lawduna lagli haike. इंडिपेंडेंस के बाद में कितना साल हो गए 1947 दिस इज 2018 कितना साल हो गए मोर देन 6 डिकेड्स गवर्नमेंट को टैकल करना है तो एक तो पुलिस है हमारा जैसा डिपार्टमेंट होता है पुलिस भी क्या है इट्स ए रिफ्लेक्शन ऑफ द सोसाइटी भारत सरकार की होम मिनिस्ट्री ना मियोइबगी पुंसी कनबा अमदी मथौनागी दमक पीबा नेशनल ब्रेवरी अवार्ड 2017 लौरक्लबी लेखिद्रबी अरोंग खुंजाउदगी लौक्राकपम राजेश्वरी खलख्रे सही तरामनी खक्तंग ngairibi राजेश्वरी ना हौखिबा चाही इंगसोलुसिंगनी तरा तरुके नवंबर 10 दा लेकाय अदुगी ममा मचा अनि म्यांग इम्फाल अमसुंग ह्यांगदम केंद्र अनिगी मरक्ता फाउना चेनबा इम्फाल तुरल मथक्ता साबा उगी थोंग अमदगी तासिनबदा राजेश्वरी ना मखोय अनिबु कलम लब मतुंग महाक इरेना चेंतखिबदगी लेखिदबने थासिगी कुनमरीदा भारत के प्राइम मिनिस्टर नरेंद्र मोदी ना न्यू दिल्ली दा पांगथोकपा थोरम अमदा अवार्ड यंथोकपगा लोइनना खंगलब आंगांग सिंग रिपब्लिक पेरेक्टा सरुक्याबगी खुदोंग साबा पिगदौरे मना सिलौननबा लेखिद्रबा राजेश्वरी गी मपा लौक्राकपम राजेन अमदी महाकी इमुंग मनुंगी मियोसिंग ngasi इम्फाल थादोखरे. Society for Empathy, Belief and Affection Sevana Sinduna Hokiba January 3 tagi nimit tarani chumna chatharakpa vocational training program ngasiloshin kre thoromaduda organization gi president Wahengbam Rojit amadi atay masak naiba miyokya su sarugya ke loinana drawing competition amasu pangthoke thoramduda wangang laduna Rojit na phongdokhibada nupi singi senmit lon hengatna ba tongan ba training program kaya pangthokna ba honagani loinana sana khona bagi lamdasu miyeng sangduna open football tournament amasu pangthoklagani haike. भारत सरकार की ICRD मिनिस्टर ना लेबागसीदा लेरिबा प्राइवेट स्कूल सिंग यावना प्राइमरी थाकी ओजा पुमनमक NIOS की मखादा ट्रेन तौगदबनी हाइदुना बाइखालिबा थौरांगसी मणिपुर की ओइनदी कांगखोंग चाइबा लाइरिक तंबिदना सर्टिफिकेट येनबगी थवोंगा चप मानाबा मवोंग लेरि ममिंगतगी ओइना चथरिबा ओजा सिंग ट्रेन तौबगी थवोंगसी खुदक्तगी लेपनबा देसामना मरि लेनबा पुमनमकता खंगलके देसाम की सेक्रेटरी पब्लिसिटी एंड प्रोपेगेंडा ना थादोरकपा चेरोलसिना मखातारदुना NIOS हाइबसी लमदम सिगी मियामना करंबा बोट नो हाइबदु मयक सेंगना खंगख्रबनी सही कया लमदम सिगी महि मसिंगबु कांगखोंग चाइनख्रबनी मसिदगी क्लास 10 अमदी 12 पास तौरकपा महिरोइसिंग मिंगसनबा याई यादे हाइबगी अचौबा चाइनबा अमसु लैरिबनी मरमसिना असिगुंबा बोट असिदा क्वालिटी एजुकेशन यंगसिनगदौरिबा मणिपुर गवर्नमेंट अमदी SCRT ना ओजासिंग ट्रेन तौगनी हाइबसी ख्वाइदगी ngakpa खुरानबदा सो सिनबगी थवोंगनि हाइरि. मणिपुर पुलिस की DSP ऑपरेशन सकलेम्बा DSP काररोनी कमांडो की सेकेंड OC राजीव हैंगांग पुलिस अमदे कमांडो इम्फाल ईस्ट का पुनः खुसमनरगा ngasi मंत्री पुख्रे
Masjid Road Muslim Colony da thiba humbagi thabak chatakre punna nupa nupi samri nifu amamamta oina verification chatake mafam adugi yumbu taruk bharada leiba myoy singi sub saba registrar ningthina thamnamdabagi phagatke loinana nupa taret amana chingnaba leibadagi makatana wahong pahong tongnaba lokhatkre Cultural Forum Manipur gi life member oibatanatana forum asigi president su oiramba Dr. Sorok Khaibam Chawbuna lekidabada forum asina awaba phongdorakle magna lekidaba si lamdam asigi mentionba ngamlaroidaba mangjaba amani loinana lekidrabagi imung manungi awabada su forum gi member singna saruk yari hari hauzi amuka na tenba brem talokjare The Blossom School, well begun is well done. Moirangkhom and Changangai campus affiliated to BOSM. Admission for 2018 now open for classes baby to class 8. School topper in SSLC 2017, Chanjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Mama mapana machada piba ngamba khwaidagi chawba khudolsi ichaba mahi tamanbani Slopeland Public School Khongjom Northeast India da khwaidagi chawba amadi nanba boarding school ni Slopeland Public School Khongjom da ngasimak admission tawbiduna ichaba mahi tamanbiu Breaking matung na mayam amkan na taram nokchare makata ba pauda Mission Integrated for Development of Horticulture amadi Soil Conservation gi sentang makada Rural Auxiliary for People's Action Lamdingna State Ayush Society Directorate of Ayush Manipur gapuna khusamna duna nimid humni chupna tekcham maning chingda leiba ningtam ingkholda chatharakpa Rhizome Festival ngasi lotion kre Festival asi lotion bagi thoramda wangkhem kendragi MLA ke Megasandra Kangabo Kendragi MLA O Suresh Kumar, Wangkai Kendragi MLA O Henry, Manipur Police ki SPTO gi DIZ Dizamani, DFO Thobal RK Marjit, IRE gi Principal Rajiv Kumar Amadi, Film Actor Kaikuna, Akhanaba Mithunglen Singh Oike. Festival asigi sarukam oina pangthukiba mahiroi singi tongan ba sangdamnaba singda makok mathang takraba singda manamathum su yenthoke loinana nat ki oiba thorum kaya su utke wangang ki basingna festival ase tungi mirolda yamna kanagadaba amani lainungda phangba pothok sing ngasigi mirolna kawkhraba kaya amasu putoktuna miyamda uhanbasi afaba khongthangni asigumba pothok sing asi hena puthokpa ngamnaba honabada sarkar amadi mipung khudingmakna saruk yaminaba tangai phadi haike MLA Suresh Kumar na Manipur gi leizariba mamal naidraba pambi sing asibu yokatnabagi damak asigumba pambi sing tagi oiba botanical park ama semgatnabagi mafam Manipur gi assembly mifamda puthokani haibagi thajaba pike national ngasagi rhizome product sing si yamna popular oirpa taragadi sida leibiriba farmer sing haib tare kunda leibiriba chingkhong da tabiriba sing da tabiriba chingi chilnau sing oiro aduga chingkhong da tabiriba khoji Manipur gi lam chingkhong da sing da mangiba lam mayam sing si sigumba product mayam si puthokpa taraga masigi market leiba taragadi akoida amuke hena sokhatpa phangane Yaripok Pechida Laiba Guarok Mahadebagi Anoba Sanglen Sangabagi Thorongi Mangoinana Laisanga Siga Koiba Amadi Pechirom Thangba Lambi Sing Lekagi Miamna Sengdo Kre Kunai Kanba Apunba Merapai Biluki Anoba Executive Mapan Hapsinduna Paktok South Kre Dangmai Sagai Assam Manipur Amasung Nagaland gi Conference Nonegi Gaidimdang Part 1 Khopum Valley da Hokre Thoramaduda ADC Tamilongi CEO Dinganglung Gangmei CRPF ki Deputy Commandant Pungsandi Dangmei ZEO Tamilongi DI Jampudai Dangmei su sarugyake Mifamaduna Langai bi Dangmei bu Dangmei Sagai gi President oina khankre Thorongi sarukamu oina nat ki oiba jagoi isai kaya su utke Maungnaha ama mangkre mahaki mamingna Mona Lisa Chakrabarti kawi chahi kunmapalrom sure Mag ngarang pauna bazar da leiba masagi mayumdagi thokibani hari mag chaurakna fit mangaga inchi anirong wangi kulei kuchuni mamai sangtak tawi
mamai koida nei magna thoki ba matamda angang ba machugi salwar ama setki angau ba machugi legging ama setki loinana chapal angau ba amasu tongki hari kanagumana mahakpu thengnarabadi manak nakpa police station natraga maki mapuroiba Chandal Chakrabarti da pau pibiu haina city police na thadorokpa cherol amana khangalakle Amaromda police station asina thadorokpa cherol amana haukiba January 13 ta Imphal gi polo ground maningi NR Family Dental Care manakta chahi yankhai manga rom suraba nupa amagi asiba haksang amaleiramle hairi mirasi foot manga ga insi marirong wangi hairi mamai sangi kulai kuchuni half pump jacket ama litli amasung jean half pen ama selame kanagumbana mari leinaba singna claim tawrodrabadi haunabi matungina lagliba tang kunithoida maki aroiba mathau mangam pangthuklagani hairi hauzik sanamagi pau lobirase All Manipur Muslim Organization Coordinating Committee gi miyeng makada All Kwakta Sports Association Sinduna Kaukta Bazar Public Ground da chathariba ahanba Hanit Saha Memorial Set Level Manipur Muslim Football Tournament ki ngasasana ki ba ahanba match da MHSWU na BYDO bu panjal ani amada maiti pikre ani swa match da Aksa Kwakta na YSSU bu panjal ahum sinoda maiti pikhe Kangpopigi Brigadier M. Thomas Ground as a Tariba Tarahumde Suba Kangui Inter Ward Wise Tournament King Asasana Kiba Tongan by Mets Humda Ward number 6 Amadi Ward number 7 Goal Aniani Sanaduna draws at Cre Anis Metsta Ward number Tarahumduina Ward number Mangabu Goal Amasnoda Ahum Suba Metsta Ward number 2A na Ward number 4 Bibu Panzil Anisnoda Mighty Piki Hayeng Ward number Taranitoyamasung Ward number 14B Ward number 4A amasung Ward number 8B amadi Ward number 9 amasung Ward number 1B sanagani. All Jiribam Sports Association na Jiribam Higher Secondary School ki playground da chathariba kuntare suba KC Malik Memorial Invitation Football Tournament ki ngasi sanaki ba ani suba semi-final match da HYC Marcoliena Ichel Club Dibongbu maiti ba piduna final changkre. Final match da Mongoloid Club amadi HYC Marcolen Lagliba Tangkunma Panda Sanaragani. Manipur Veteran Cricket Association ki Hanagi Vice President Oirambatanatana Advisor Oirambad Laishram Nabasandrana Ikang Kangogdana Laikidabada Association Asina Awaba Fongdura Clay Luinana Laikidrabagi Imung Manungi Awabadasu Sarukyari Hadi. Canara Bank Amadi Punjab National Bank Hockey India Senior Men's National Championship B Division ki final da Lambatanguragani. Hockey India gi miyeng makada Manipur Hockey na sinduna tha sigi tang taret tagi team kuntra ni thoina group ni pan thok na khaidok tuna Kumalampak Astro Turf Hockey Stadium da chathariba tournament asigi ngase sanaki ba ahanba semi final match da Canara Bank na Central Secretariat pu panjal ama sinoda amadi Punjab National Bank na Bangalore Hockey Association pu panjal nipan amada maiti piduna final changkibani Kaksing District ki manung chana leiba Liwa Sarai Playground da Sriti Olympic Association saungna sinduna chathariba Taranithoi Suba Sriti Football Tournament 2018 ngasi sanakiba Men Open gi match da Jafo ena Liwa Sarai bi panjal manga ama amadi nupi ki match na Liwa Chaning na Jafo bu panjal ani amada maiti pikre All Manipur Volleyball Association gi annual general body meeting February 13 da pangthokpa loinana masana sigi matangda hena phagana bagi maramda sukhana nainari hairi Taranipan Suba Junior amasung Sub Junior State Wushu Championship lagliba February 13 March ama fawba Kumalampak Indoor Stadium da pangthuklagani sarukyaning basanaroi singna Kupamarol Association asidagi khanglaba yagani hairi Bright Star Union Nongpok Kaksing na sinduna handakta America da pangthokiba World Weightlifting Championship da gold medal lorkrabi Saikom Mirabai Chanubu opagi thoram ama lagliba January kulumdoi da pangthuklagani hairi panbayabadi championship adu da Mirabai na Isnesta KG Marfumanga Clean and Jagta KG Sama Subna Mapan Puna KG Sama Marfutra Mari Tangatuna Anobo World Record Tambangum Kibani Makatana Sanabagi Pau Boyan Togam Dagi Fang Bigani
Ahumsuba Manipur Statehood Day Women's Polo Tournament ki final da Kenya Polo Team amadi USA Polo Team ga sanaragani. Manipur Sarkar gi Department of Tourism gi miyang makhada All Manipur Polo Association na sinduna tha asigi tang taratareti ki mapaleba ki nupigi Polo Team ahum USA Kenya Australia yauna Manipur gi Polo Team ani amadi Indian Polo Association gi nupigi Polo Team tarung na saruk yaduna Imphal gi mapal kangjibuna chathariba tournament asigi aroiba league round gi ahanba match da Kenya Polo Team na Indian Polo Association bu panjal mapal ahum da maiti bipiduna final sankhibani match asida mai pakiba Kenya Polo Team gi panjal singadu Nikki Barlona ahanba anisuba ahum suba madi marisuba sakarda panjal manga sankhi Tiba Grossna ahanba madi anisuba sakarda panjal ahum Kaila Millerna ahum suba sakarda panjal amachanduna match asi mai pakibani match asida maiti kiba Indian Polo Association ki panjal ahum madu Monica Sexna na ahanba madi marisuba sakarda sankhibani tournament asigi anisuba match ki sana kibada USA Polo Team na Australia Polo Team bu panjal ahum mani da maiti bipiduna final sankre USA Polo Team gi mai pakib ki panjal singadu Olivia Stranger na ahum suba madi marisuba sakarda panjal ani Melissa Well na marisuba sakarda panjal ama sankibani match asida maiti kiba Australia Polo Team gi panjal ani edu Bailey Mascart na ahanba madi anisuba sakarda sankibani tournament asigi aroiba match tha asigi tang kunma thoida USA Polo Team amadi Kenya Polo Team ga sanaragani Manipur Archery Association na sinduna tha asigi tang taramanga digi unit taramanga gi nupa masa madi nupi masa archer sahum yangkai mangarom na saruk yaduna Komalampag Sports Complex sa Chathariba Kuntrani Suba Junior Boys and Girls State Archery Championship ki ngasi pangthokiba 50+50 meter Junior Girls Compound amadi Junior Girls Individual Compound ki pangthokibada Sai RC ki M Rupan na score sa to ka humputra mapal amadi sa magani phuni thoi phangduna ahanba position takre category asigi nupa masa ki pangthokibada unit asigi S Rajendra na score sa to ka marphuma mapal amadi sa magani phungdoi phangduna ahanba position takhe 70+70 meter Junior Girls Cup ki pangthokibada Sai RC ki TI Sanaina score sa to Homdoi Pangduna ahanba Junior Girls Individual Recap ki pangthokibada NSC gi Y Anupamana score taruk phangduna ahanba position takre 70+70 meter Junior Boys Recap ki pangthokibada Sai RC gi Sanamasa P Aisna score satu ka kuntratre phangduna ahanba Junior Boys Individual Recap ki pangthokibada Sai RC gi T Sen Maiteina point manga phangduna ahanba position takhi amaramda Senior Boys and Girls ki elimination round su pangthokre Rez Nagamapal amadi Sem Khagimpali Rez Nagamapal amadi Sem Khagimpali ahanba haibok T20 cricket tournament ta mai pakre Manipur Cricket Association ki meng makhada Langthabal Sporting Club Langthabal na sinduna tha asigi tang taretegi team kunma thoina group mari thokna khairoktuna Langthabal Public Ground na sathariba ahanba haibok T20 cricket tournament ki ngasi sanakiba ahanba match ta Rez Nagamapal na PTCC Paswaibu run humputreta maitibu pikibani PTCC Parsoi na tos ngamduna fielding khanki ahanba batting tokiba Rez Nagamapal na apibo over kunda wicket taruk turaga run chamaga yankai ni thoi lokhi masigi pakhumda anisuba batting tokiba PTCC Parsoi na over kunda wicket taruk turaga run marphu manga khagloduna match asi maiti kibani match asida Rez Nagamapal gi sanroi jayantana wicket ama amadi run kuntratre loduna man of the match takre tournament asigi anisuba match ki sanakibada Sam Khagempalina SSU Singjamaibu run marfutra humdoida maitiba pikre match asida mai pakiba Sam Khagempalina tos ngamduna ahanba batting tokibada apiba over kunda wicket mari turaga run sa mag marfutra mari lokhi masiki pakhumda anisuba batting tokiba SSU Singjamaina over kunda wicket tare turaga run sa mag sumna tarukhak loduna match asi maiti khibani match asida Sam Khagempaligi sanroi arbit rauna wicket ani amadi run humputaruk loduna man of the match takre Kunmapal Super Langthabal Kendra Inter Club Sports Meet ki football masanagi ngasi sanakiba match ta LCDC sajing mamalekai awang na LKICC Langthabal Khawbumbu maitiba pikre
Sajing inat kan belum na sinduna tha sigi tang taramari degi tim tarani group mari thokna khaidotuna sajing kangjibung rilong chajing da chathariba tournament asigi ngasi sanakiba match ta LCDC sajing mamanglekai awangna LKICC langtapal khobumbu golani amada maithiba pikibani match asida mai pakiba LCDC sajing mamanglekai awangi gol singadu SI Sundarjit amadi S Netrajit na sankibani match asida maithikiba LKICC langtapal khobumgi amatangarba golatuna G Lanurangna sankhi SRDC Langthabal amadi AFA Thobal Sathariba Taranithai Suba Khagema Football Trophy gi semi final sangkhre Kyangwei Youth Pioneer Club Kyangwei Haibong Makhong Sinduna Tha Sigi Tang Tarahumdoi digi Team Taratare na Saruk Yaduna Knockout basis Sathariba Taranithai Suba Khagema Football Trophy gi ngasi sanakiba ahanba quarter final match sa SRDC Langthabal na LLK Karambo Goal Mari Sinoda Maithiba piduna semi final sangkhibani Tournament asigi anisuba quarter final match ki sanakibada AFA Thobal na Angel Uripopu goal manga sinota maithibi piduna semi final sangkhre MPSA Pungdongbam amadi PGA Pungdongbam sathariba anisuba pupuka ki semi final sangkhre Paradise Union Pungdongbam na sinduna tha sigi tang taradagi team taramari na group mari thokna khaidotuna Pungdongbam ground na sathariba anisuba pupuka ki ngasi sanakiba ahanba quarter final match sa MPSA Pungdongbam na Nungoi FC bu goal mari amada maithiba piduna semi final sangkhibani ani suba quarter final match ki sanakibada PGA Pungdongbam na Moirangpurel FC bu goal ani amada maithiba piduna semi final sangkhre Aksa Kokta amadi IMA Ilengbam sathariba ani suba Ice Biro amadi Ice Prozen Memorial East 11 under 15 football tournament ki final da thengnaragani Amopa Moirang na sinduna tha sigi tang taradagi team kunmari na gurmari thokna khaidoktuna Moirang Multi-Purpose Higher Secondary School ground na sathariba tournament asigi ngasi sanakiba ahanba semi final match ta Aksa Kokta na Amopa Academy team A Moirang bu goal ani amada maithiba piduna final sangkhibani ani suba semi final match ki sanakibada IMA Iram Sipaina GDC team A Thinungoi bu penalty da goal manga ahum da maithiba piduna final sangkhre Thakachari Makata Pau Danga Sinomagi Oiba in Sagi Pau. State climate change held the Pangba Nasigo Kipaing Samadi Nujuki Pauda, quite a Sakipa Celsius degree Kuntare Dasmik Tarup. Quite a Ingba Celsius degree Tarup Dasmik Kunipal. Lungsita wasting gisang maximum dasada marputra mapal dasmik taru minimum dasada kontratre dasmik kontra mapal oike ngasigi nong suki bagisang suino dasmik suino ahum millimeter ni Auzi aroi bada maroi bapa mukhana Indo Myanmar border luna na thamna na balebak anina lamtu sengdok pa hokre Technopol District Sapsaba District ama oina semgatrabadi Cookie Chiefs Association Technopol District na khongjang changshilagani lauthokre Madi Delhi ki Aam Aadmi Party ki Parliamentary Secretary kun Office of Profit paibagi damak Election Commission na disqualified tokre Ngasi ko na dia STV na pizza pa matang solution jare miyang tabiri ba singbo mukahana khurum jare